Manipuri wari pambi senena tabiriba pumnamakpu amuk hana taramna uksari ngasisu mayamgidamakta anauba wari masa ama puduna laksari. Wari masa asigi maming Tampalaima amasung Mata Laidibi. Taminarasi wari masa Tampalaima amasung Mata Laidibi. Karigumba posak amabu thajabaga loinana asetpa wakhal thamduna ningjarabadi mahakado madugi sapsaba phol phangi. Mamangai matam amada nupa amaga nupi amaga jumban minarakhi. Matam asuk kuina yumban minarakpasida makhoi anigi mamita masa kauba amata uba phangjakhide. Masa amata thanamdana taibung panba thadokhiba haibase poklubagi mahai yande. Maram asina makhoi damakni haiduna pindan katpiraknanaba isorgi mafamda isa amatang pinabiyo haina yamna thajana thamoi setna nijakhi. Mamai thangda makhoi anigi asetba wakhalado ubada isorna makhoi anida masanupi ama phanganbikhi. Makhoigi punsi mamaida tangna phangjabi isa tamphani haiduna angang adugi maming Tampalaima haina maming thonbirami. Nupi masa asina sahi ahum lom surakwa matamda laikai yumlonaba mamanabi singa asum sanaminabada laidibi ama hek urure. Mahakna laidibi adubu yamna pamjarami. Mayumda halaklaga mamada nongmadi ima aigi su laidibi amata laibiyu haina hairami. Masanupi adugi wado tabada mamana ibema laidibi sanabana karibu kanagadabanoda adugi sarukpudi ngamuk laiduna sabani hena faida asi haiduna laidi laidananaba themjai. Mamana thembado angang aduna sungya hek mayade ningaida pangtauda mataure. Adu faubada mamadunadi masana pamliba poto irei leibikhide. Angang aduna pamjariba laidi leibide haiduna sak fauba saw yaramde. Masabu luna taujabi Tampalaimagi ningaida khangba ngamlaktraduna mamana kaithel hek karuduna mana pamjariba laidibi ado leibirure. Mamana laidibi ado leiruduna porakpa ubada angang apisak Tampalaimado haraujabana ngamkhai leiramde. Sau thau yaramdabadusu harauna sare. Tampalaimana harauna sabado ubada mama mapa animaksu harauzarami. Mamana laibirakpa laidi ado Tampalaimana yamna luna nungsina taujai. Tumle konduna tumjai sare magi saruk matamjai. Karigumba pot amatang laibada magi saruk tamdana toklamde. Mana khwaidagi nungsijariba laidibida hana katlaga saba thakpa taujabini. Asumna mathwaina pamjana laidibi aduga sungtha thadoknadana laisabi mapung pharaklaba fauba nungsina Tampalaimaga matam ayambada loinadunata lairakhibani. Zaubongi matam yauraklabada Tampalaimado mathot karakpagi haunabi ayengba mi khudingmakki thamoi hunabagi masak oina fajakhalai. Lairangna laika fanna salakpa matam lahi pamjaba khoimu kayana laika tamna lahi supkadabagi paisilakpagum thajabu ngamjana fajarabi Tampalaimabu mamau oijaba pamjaba kayana mamau oijage haina lakpasingi maraktagi chungphiral chagadaba masabu luna chana taubigadaba miyoigi imung yengduna mama mapa anina matik magul laiba nupa amagi mafamda luhongbagi wa lepnakhre. Nongmagi matam asum haujinkibana Tampalaimagi luhongbagi pungjado naksilakle. Matam aduda Tampalaima magi nungsijarabi mata laidibi adubu karamna kainagani khanbada awaba ama oire. Mahakna mathanata khanjai onthokpani ningolgi mapok ase lamlanba magi makada lairuba taridako. Adubu aigi nungsijarabi ta laidibidi karam tahuba tariba mathanata kanaga leihogani magi nongmagi chara kanana tambi hogani. Khallubada mitsna thambal animaktagi sintharakpa pirangtana masa punamakado pumchot cholami. Kayada luna sana taujakhraba mata laidibino. Mata laidiga kainarani khanbada ahing nungthil animakta awabagi masak oiribi Tampalaimado nongmagi ahingi manglanda laidibi aduna hairami. Sanarabi ita Tampalaima
ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯅꯪꯒꯤ ꯂꯃꯟ ꯇꯣꯜꯂꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯡꯒꯗꯕ ꯃꯇꯦꯡ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯄꯤꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯛꯆꯦꯡ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥ ꯖꯤꯕꯁꯤꯡꯅ ꯉꯥꯡꯅꯕ ꯄꯨꯝꯅꯃꯛꯀꯤ ꯃꯔꯣꯜ ꯈꯪꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕꯗ ꯑꯩꯗꯤ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯕꯤꯔꯝꯃꯨꯀꯣ ꯍꯦ ꯑꯩꯒꯤ ꯆꯥꯅꯖꯔꯕꯤ ꯏꯇꯥ ꯇꯝꯐꯥꯂꯩꯃ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯇꯝꯐꯥꯂꯩꯃꯗ ꯕꯣꯔ ꯄꯤꯕꯤꯔꯝꯂꯒ ꯂꯥꯏꯗꯤꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯇꯝꯐꯥꯂꯩꯃꯗꯣ ꯃꯪ ꯈꯪꯐꯥꯎ ꯐꯥꯎꯏ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯏꯁ ꯏꯇꯥ ꯂꯥꯏꯗꯦꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯒꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯥꯏꯗꯦꯕꯤ ꯑꯗꯣ ꯂꯐꯨ ꯃꯈꯣꯡ ꯇꯥꯅ ꯂꯥꯛꯂꯒ ꯀꯞꯅ ꯀꯞꯅ ꯇꯝꯐꯥꯂꯩꯃꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯤ ꯏꯇꯥ ꯂꯥꯏꯗꯦꯕꯤ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯅꯪꯒ ꯑꯩꯒ ꯀꯥꯏꯅꯕ ꯇꯥꯔꯦꯗꯣ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯝꯂꯒꯦ ꯂꯥꯏꯗꯦꯕꯤꯗꯣ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯂꯦ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯇꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯦ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯊꯣꯛꯂꯦ ꯂꯨꯍꯣꯡꯕꯒꯤ ꯍꯧꯅꯕꯤ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯝꯐꯥꯂꯩꯃ ꯊꯤꯟꯕꯤꯈ꯭ꯔꯦ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯧꯅꯕꯤ ꯀꯥꯏꯗꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯁꯦꯡꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯁꯨ ꯏꯁꯤꯡ ꯀꯠꯆꯔꯒ ꯆꯥꯅ ꯊꯛꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯆꯤꯊꯗꯅ ꯇꯧꯗꯨꯅ ꯂꯦꯜꯂꯛꯈꯤ ꯑꯁꯨꯝꯅ ꯁꯦꯕꯥ ꯆꯠꯊꯔꯛꯄꯁꯤꯗ ꯀꯛꯆꯦꯡꯁꯤꯡꯒ ꯊꯦꯡꯅꯕꯗ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯗꯨꯅ ꯑꯃꯒ ꯑꯃꯒ ꯉꯥꯡꯅꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯗꯨꯅ ꯅꯣꯡꯃꯤꯁꯨ ꯍꯦꯛ ꯃꯇꯧꯏ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯃꯔꯣꯜꯁꯤꯡ ꯑꯁꯦ ꯈꯪꯂꯛꯄꯁꯤꯗ ꯇꯝꯐꯥꯂꯩꯃꯅ ꯈꯜꯂꯛꯏ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯗꯦꯕꯤꯅ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯅꯈ꯭ꯔꯦ ꯇꯝꯐꯥꯂꯩꯃꯅ ꯏꯀꯣꯟ ꯀꯣꯟꯅ ꯆꯥꯛꯇꯨ ꯆꯥꯏ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯛꯆꯦꯡ ꯑꯃꯅ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯦꯟꯗꯨꯅ ꯃꯀꯣꯜ ꯇꯥꯅ ꯄꯨꯅꯕ ꯍꯣꯠꯅꯈꯤ ꯆꯥꯛ ꯑꯗꯨꯅ ꯂꯩꯄꯥꯛꯇ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯀꯛꯆꯦꯡ ꯑꯗꯨꯅ ꯆꯥꯛ ꯃꯆꯦꯠ ꯑꯗꯣ ꯆꯦꯟꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯃꯥꯟꯅꯕ ꯀꯛꯆꯦꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯑꯃ ꯂꯩꯍꯧꯔꯦ ꯏꯊꯟꯇꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯄꯨꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯨꯕꯒꯤ ꯉꯥꯡꯅꯕꯗꯣ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯗꯣ ꯇꯥꯕꯗ ꯇꯝꯐꯥꯂꯩꯃꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯇꯝꯐꯥꯂꯩꯃꯒꯤ ꯃꯇꯧ ꯑꯁꯦ ꯎꯕꯗ ꯃꯅꯦꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯀꯛꯆꯦꯡ ꯃꯆꯥ ꯇꯤꯜ ꯀꯥꯡꯁꯤꯡ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕꯁꯤꯕꯣ ꯉꯥꯎꯆꯠꯅꯕ ꯍꯥꯏꯕꯗꯨꯗ ꯈꯟꯈꯤ ꯇꯝꯐꯥꯂꯩꯃꯅ ꯄꯤꯛꯂꯕ ꯖꯤꯕꯁꯤꯡꯅ ꯉꯥꯡꯅꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯕ ꯀꯔꯤꯒꯨꯝꯕꯗꯁꯨ ꯍꯧꯅ ꯅꯣꯛꯂꯛꯄꯁꯨ ꯌꯥꯎꯔꯛꯄꯁꯤꯗ ꯅꯣꯡꯃꯒꯤ ꯃꯅꯦꯝꯅ ꯆꯤꯡꯅꯕ ꯍꯦꯜꯂꯛꯈꯤ ꯅꯣꯡꯃꯗꯤ ꯇꯝꯐꯥꯂꯩꯃꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯈꯧ ꯄꯣꯡꯅ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯑꯃꯒꯤ ꯎꯁꯥꯗ ꯇꯣꯡꯂꯒ ꯈꯣꯡꯂꯝꯃꯤ ꯃꯔꯣꯜꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯎ ꯇꯝꯐꯥ ꯅꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯎꯔꯦ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯌꯥꯎꯕꯅꯤ ꯃꯗꯣ ꯂꯧꯔꯨꯆꯣ ꯍꯥꯏꯔꯛꯄ ꯑꯗꯣ ꯇꯝꯐꯥꯂꯩꯃꯅ ꯇꯥꯔꯗꯨꯅ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯑꯣꯏꯅ ꯇꯨꯔꯦꯜ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯇꯨꯔꯦꯜ ꯍꯦꯛ ꯌꯧꯕꯗ ꯍꯤꯗꯦꯟ ꯑꯗꯨꯃꯛꯇꯗ ꯃꯤ ꯑꯁꯤꯕꯗꯣ ꯂꯩꯔꯝꯂꯦ ꯑꯁꯤꯕ ꯃꯤ ꯑꯗꯣ ꯇꯣꯔꯕꯥꯟ ꯇꯥꯅ ꯆꯤꯡꯈꯠꯂꯛꯂꯒ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯣ ꯌꯥꯎꯔꯝꯂꯦ ꯃꯍꯥꯛꯅ ꯃꯗꯣ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯛ ꯍꯦꯛ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯤ ꯑꯁꯤꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯣꯝꯈꯠꯂꯝꯕꯅ ꯇꯝꯐꯥꯂꯩꯃꯅ ꯈꯨꯗꯣꯞ ꯑꯗꯣ ꯁꯠꯄ ꯍꯦꯛ ꯌꯥꯗꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯃꯅꯦꯝ ꯑꯗꯨꯅ ꯃꯃꯧ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯣ ꯂꯥꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯄꯗ ꯃꯃꯧ ꯑꯗꯨꯅ ꯃꯤ ꯑꯁꯤꯕ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯂꯥꯞꯇꯛꯅ ꯍꯦꯛ ꯎꯔꯨꯔꯦ ꯃꯃꯧꯅ ꯃꯤ ꯑꯁꯤꯕꯗꯣ ꯆꯥꯒꯗꯧꯕꯒꯤ ꯇꯧꯔꯤꯕꯅꯤ ꯅꯤꯡꯈ꯭ꯔꯗꯨꯅ ꯄꯔꯞ ꯌꯨꯝꯗ ꯆꯦꯟꯈꯤꯗꯨꯅ ꯃꯀꯨꯕꯣꯛꯇ ꯄꯥꯎ ꯑꯁꯦ ꯇꯝꯂꯔꯦ ꯇꯥꯔꯤꯕ꯭ꯔꯣ ꯅꯨꯄꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯔꯦ ꯃꯤ ꯑꯅꯤ ꯁꯨꯅ ꯈꯪꯍꯟ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤ ꯑꯗꯣ ꯃꯤ ꯑꯁꯤꯕ ꯑꯃ ꯆꯥꯗꯨꯅ ꯂꯩꯍꯧꯔꯦ ꯑꯩꯅ ꯉꯥꯎꯆꯠꯅꯕꯤ ꯅꯨꯄꯤꯅꯤ ꯍꯟꯅ ꯃꯃꯥꯡ ꯊꯥꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯥꯟꯅꯔꯣꯏ ꯅꯨꯄꯥ ꯏꯆꯥ ꯃꯥꯡꯕ ꯇꯥꯔꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯅꯤ ꯍꯟꯗꯛꯀꯤ ꯈꯣꯡꯐꯝ ꯑꯁꯤꯗ ꯈꯥꯏꯅꯍꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯋꯥꯁꯦ ꯇꯥꯕꯗ
ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯍꯥꯟꯅꯅ ꯆꯤꯡꯅꯅ ꯂꯩꯔꯛꯄꯒ ꯃꯄꯥ ꯆꯥꯔꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯥꯅ ꯂꯥꯛꯇꯨꯅ ꯌꯦꯡꯂꯔꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯇꯝꯐꯥꯅ ꯈꯨꯗꯣꯞ ꯑꯗꯣ ꯑꯁꯤꯕ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯗꯣ ꯎꯕꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯏꯃꯧ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯂꯦꯗꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯇꯝꯐꯥꯅ ꯐꯅ ꯀꯟꯅ ꯈꯨꯗꯣꯞ ꯑꯗꯣ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯩꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯔꯗꯨꯅ ꯈꯨꯗꯣꯞ ꯑꯗꯣ ꯐꯤꯖꯤꯗ ꯀꯟꯅ ꯄꯨꯜꯂꯒ ꯏꯁꯤꯡ ꯄꯨꯟ ꯑꯗꯣ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯅꯦꯝꯅꯦ, ꯃꯀꯨꯅꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯝꯐꯥꯁꯦ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯤꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯨꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯨꯔꯛꯂꯒ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯁꯦ ꯉꯥꯎꯔꯦ, ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯕ ꯀꯤꯖꯔꯦ, ꯏꯅꯤꯡꯊꯧꯅ ꯊꯝꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯌꯨ"꯫ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯅꯨꯄꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯦꯗ, ꯏꯪ ꯇꯞꯄꯤꯗ, ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯊꯝꯂꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯩꯅ ꯈꯨꯗꯛꯇ ꯂꯨꯍꯣꯡꯕꯤꯔꯒꯦ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯃꯧ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔꯣꯝ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯃꯃꯥꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯆꯤꯡꯈꯩ ꯄꯥꯡꯕꯔꯣꯝꯗꯒꯤ ꯄꯥꯏꯔꯛꯂꯒ "ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ" ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯈꯣꯡꯂꯛꯈꯤ꯫ ꯃꯗꯣ ꯇꯥꯕꯗ ꯇꯝꯐꯥꯂꯩꯃꯅ ꯅꯤꯡꯊꯧꯗ, "ꯏꯅꯤꯡꯊꯧ, ꯀ꯭ꯋꯥꯛ ꯑꯁꯤꯅ ꯍꯥꯏꯔꯤ, ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯈꯔ ꯂꯨꯊꯅ ꯇꯧꯔꯒ ꯃꯅꯤ ꯃꯇꯨꯝ ꯑꯃ ꯂꯩꯔꯦ꯫ ꯏꯅꯤꯡꯊꯧꯗꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯣꯜ ꯈꯪꯕꯤꯔꯝꯂꯣꯏ, ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯈꯪꯖꯩ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯦ ꯇꯧꯊꯣꯛꯂꯒ ꯌꯦꯡꯕꯤꯌꯨ, ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯪꯒꯠꯆꯩ꯫ ꯇꯝꯐꯥꯂꯩꯃꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, "ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯀꯧꯔꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯦ꯫ ꯏꯔꯨ ꯂꯨꯊꯗꯅ ꯈꯨꯗꯨꯞ ꯑꯅꯤꯔꯣꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯅꯤ ꯃꯇꯨꯝ ꯑꯗꯣ ꯏꯔꯪ ꯂꯪꯅ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯝꯐꯥꯂꯩꯃꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯏꯅꯕ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ ꯈꯟꯗꯨꯅ ꯇꯥꯂꯣꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯝꯐꯥꯂꯩꯃꯅ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯗꯤꯕꯤ ꯑꯗꯨꯕꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯆꯦꯠꯄ ꯋꯥꯈꯜ ꯊꯝꯂꯗꯨꯅ ꯅꯤꯡꯖꯔꯨꯕꯒꯤ ꯃꯍꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯖꯤꯕ, ꯇꯤꯜ ꯀꯥꯡ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯉꯥꯡꯅꯕꯒꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯖꯈꯤꯕ ꯑꯗꯨꯅꯅꯤ꯫